Manipur Top Channel dagi April gi tang marida Manipur News Update khatang tawjage nungaiba paw hana tawjage myam bimi ningom bam sathiraba laina lai C19 negative oire Manipur gi ahanba C19 na positive oikiba thangwai ban laurung purel dagi bimi ningom bam negative oire ngasi mahaki test pangthokibada negative oikibani aduma pung kunmari lairaga amuk hanna retest tawada negative oiram labadi athubada research tawraba yai hairi ngasi pauksi asini Health and Family Welfare Director K Rajo Gowari sanabada mahak ani subu oina test tawhigadabani test asi ningthokaba numita tawraba yai ahanbagi oina negative oikiba asi ani subada negative oirabadi mahak research tawraba yai haina pauksi sigi kuthangda phongdorakli mem yamna nungaiba pawni adu atopa nungaiba pawmuna hairagadi mu positive oiraba imung manung negative oiram lei Handakta Delhi gi Nizamuddin gi marker pangthokiba dharma gi thoramda saruk yaruba lelongdagi matai pangal ama positive oibadagi hauji rims ta layeng liba adugi imung manungi test tawbada negative oiram le hairi hairiba positive oireba asigi masa tara amasum loinabi sing test tawbada negative oiram khibani hairi amaromda positive oireba miyoi asiga plan tong minarap miyoi kuntraga mathoidi test tawbada negative oiri hairi mem sisu nungaiba paw mane mung manung miyoi sing amasum plan tong minarap miyoi khudimak loinamak negative oiram hairi aduga haji nariba khoigi miyoi sisu yamna thunna naba phabo oibiyu haina isorgi mafamna mem niminasi aduga atopa maroiba paw manamo Siam Kumana Peramba Pamsing CM Amadi Deputy CM na Paisinkrai Lenga asida sai ahum hena Minister Oiram laba matung Minister Pamdagi laktokraba hanagi Minister TS Siam Kumana Peramba Pamsing asi Sip Minister N Biren Amadi Deputy Sip Minister Y Zoy Kumana Paisinkrai Minister asina Peramba Horticulture and Soil Conservation natana lemhoriba mahud Forest Environment and Climate Science ki Pam Deputy CM da pahan krihari lemhoriba Horticulture and Soil Conservation na CM na Paisinkrai na su boxisigi kuthang na phongdorangli aduga atopa yamna interesting oiba paw manamu kwa mana polang ni hena yamba cargo ani thunglare sanana ba seng suna yenthokpa ngamdrabasu Manipur da kwa jada de mapung phana yonba ngamlagani lockdown na maram oiduna Manipur da nongmagi sangdaba yadraba sanana ba potlam sing amadi sathiraba laina laicha C19 thengnana ba sizinnagadaba healthcare items singa loinana anaba singi hidaki awat pa kya lairabasu lenga asina miyam gi apamba phanganba ngamdabagi wathok Maikai Kiadagi lepa laitana phungdoknarakli Prime Minister Narendra Modi gi lising makhada lockdown makhada yenanaba sing phawba Manipur yoroklaba matamda miyoi amana phangadaba sakthung adu phawba phanganba ngamdabagi paw kya lairibani laingakna angamba level la hotnarabasu laikai gi MLA amadi minister singa yamna naksinaba miyoi kharana tawning bada tawduna lairaba singi punsida sagun tawribani satliba hapta asida Manipur da lairiba ana layeng mari lainaba miyoi singda yenthoknanaba potlam sing cargo da yorokraba matungna ngasisu Imphal to Lihal airport da cargo ani thunglakhiba matamda miyamna harawa phongdoknakhi Manipur lengaki lusingba N Birena miyam gidama khanduna sana thaknaba potlam sing watanaba hotnaba amadi miyam gi awat pa lehandanaba cargo purakpani haina ngangnaringe serak asida ngasi Imphal da thunglakhiba cargo ani aduri kwa mana polang masingni hena yamna purakhi lengaknadi talak asida kwa mana leiba amadi yonbagi wafam leitabana cargo da kwa mana pusilakpa haibasi sanga leiba senjau paiba miyoi kharagi thoksin oiramgani haina phongdoknarakli hauzik Manipur gi mafam ayambada lockdown asina maram oiduna kwa mana phangdabadagi hana lupa 10 piramba kwa adu hauzik lupa 30 phawba pinaribani ngasigi cargo asigi matangda laingakna miyeng sangbugo lainana consumer club amasum loop singnasu asigumba thawong asibu yengsinba chungani sananaba sieng phawba marang kaina piba ngamdringai sida kwa oina pijagadoribra haina miyamna hangnarakli adugo mayam aina pabda sokhibi yorsi mayam ngakpigan adugo paw no bolakpa update pijarake